ngasi sandukjariba thoramasi Diamond Radio na sandukjaba Crime Reports. Nupi angangsing da thokliba tongan ba Manipur khakta natana India ki kachin koya amadi angakpo crime sing ase aikoina wari oina tamjoduna miyamda khanghanjana na mohona jabadugumba program amani Crime Reports. Ngasi ki Crime Reports apuduna lakchari Diamond Radio na kontraga mathu suba episode asigi oina mamang santok sakiba episode sing dagi khajiktang na thairaga ngasi ki episode asida wari ani khakpuduna lakchari ahanbagi case ase Maharashtra Mumbai da thokiba thodok amani January gi tang kunga manga numit asida meehaat thina hatok piramlabi mama amadi machanupi amagi wari thodok ase asengba thodokni haujiki matamda yamna toina thokba thodok singi manungda thodok asishu amani January gi tang kunga manga Mumbai gi flat amada Deepika Kobi nupi ama loinena mahakki machanupi Itvi amadi mahakki mama Deepika yamna harauduna jagoi shaduna leram makoina jagoi saba ase kanaguma miyoi amana video namliba asisu jagoi saribi mama macha asigi mamang maktadani masina takpadi makoina jagoi sariba asigi mamangda makoina so masak khangba mi amana makoigi jagoi asi ningthijana namliba sinadi miyoi asisu mama macha na khangba mi ne haibasi video clip asidagi khangba ngamlam adubu mama macha Deepika amadi Itvi jagoi sariba asigi matungda makoi kari thodok thokadage haiba adudi makoi khangba ngamlamde thodok asigi matungda laibak thiba thodok ama thokani haibasidi mama machana khangdaba maramna isaigi tantha amada mama amadi machanupi yamna harauna jagoi sarami asumna makoini na jagoi saringai matamasida miyoi amana makoina jagoi sabagi mawong mata odu mobile amana ningthijana namlami yamna harauna jagoi sajarami mama Deepika amadi machanupi Itvi Deepika Mapuroibuga khainarabi nupi amani mahaki machanabi Itvi sumna tangi chahi nipan khakta ngairibi nupi macha amani asumna yamna harauna jagoi sajarami isaigi tantha amada makoina jagoi sariba adubu miyoi amana ningthijana namlami adubu thodok adugi matungda ayuk ama January gi tang 16 asida ayuk anganbada makoigi leiriba flat asi thong hangkiramde flat aduda leminariba singna makoigi mama macha thabak atopa chalamgani haiduna aduma khanki adubu numit asigi khajiktang thingjilakpa matamda ka asidagi manam namthiba tonganma manam khara namlakpadagi lekai gi flat aduda leiriba miyoi singna police ta paw phiki police ta paw piraba matungda Deepika amadi Itvi ne leiriba ka adugi show adu phakaiduna police na manungda changduna yengluba matamdadi Deepika gi asiba haksa phamungda taduna leramki masiga loinena atopa ka amadana sahi nauribi karisu khangjidribi nupi macha ama ka aduda taduna leram minung silaitana hatuk pikhrabi mama macha ase kanana karamna matau karamna hatkibano haiba ase flat aduda leiriba tongan ba miyoi singna khangba ngamlamde asumna tamthiraba meehaat aduda police karamba miyoina kanana karigidabak hatpo oiramgadage haiba sigi matangde yamna kumna thijin humjinki asumna ka aduda meehaat pa adugi kari lehobage haibana chingba yamna kupna thiki adubu police ke makhutta karigoma machal laikide thangnariba flat aduda leiriba miyoi singda hangbadashu Deepika di mapuroibaga khainaduna leirakpa yamna kuire mafam asida mahaki machanupiga adumak nungshi chanana leijabani police na Deepika ga kanagumbaga loinabra natraga numit asida kana laklambage haiba ase lekai ge mida hangba matamda flat aduda leiriba sing yum sing mayamna leibanina miyoi ama kakhatkhrabasu magi khangnaba flat amada natraga maru mapang sing magi flat ta lakpo oiramgani haina khanba maramna Deepika gi yum maktada kanagumba miyoi khra sanggibase aduma khangba ngamlamde masigi matungda meehaat asigi matangda police na likhul lirakpa matamda CCTV footage amakhak thigalakna bahonaki CCTV footage asida miyoi ama numit asigi numidang wairamda managanda khaw ama yanduna CCTV gi mapa yoksilakpada mamai khumlap tawduna Deepika gi leiriba flat aduda changkhibagi CCTV da urami CCTV asida uriba miyoi ase police na kanano haiba sigi khongul line na bahonarapada yamna aruba ama oirami lekai aduda leiriba mi singda CCTV footage da uriba miyoi ase kanano na khoina khangba ngambra loinena mahak ase ukhrabara haibena chingba police ki tongan ba investigation satharam asumna miyoi ase khangba ngamnaraktabadagi numit aduda hairiba miyoi ase mafam asida lakhi haibasidi CCTV da footage asida mayek sengna ulibanina miyoi ase kanano haibasi police na yamna kupna thigat
CCTV footage adugi video clipsing adu police na yamna kupna thijinki haujiki matamda thoglakliba meehaat mipunda khwaidigi mateng pangba mobile phone loinana CCTV footage sing haujik chawkholapagi matungina yumda leinariba magi security gi damak thamnabada CCTV haibase khwaidigi maroiba ama oiragli CCTV asina yamna chawba mateng amakak meehaat asigi matungda yamna chawba mateng amakak panglakhi CCTV asi leiramdrabadi mama macha asigi meehaat asi langla langjin amata phangdana loisinba ngamdraba wari amagum adumak losindunu leikhragadaba wari ama oirambani adubu police ki makhutta mama macha gi meehaat ta chingnariba miyoi asi thorakhi tongan mafam kaya da police na hariba miyoi asigi photo sing thagatuna pamatamda Mumbai dagi Binayak kauba mi amani haibasi khangba ngamlakhi asumna wafam asi palakpa matamda yumlon kairona basingi matangdasu miyoi asi matam kharagi mamangda mahaka loinaba mafam ataidi chatminaba ui haibagi wafam sing phongdorakhi meehaat pana fana haina mi hatlabasu meehaat pana langla langjin amadi thadok lami haiba wafam si achumbu wafam langla langjin asi boikoina khangba ngamnanaba honadragadi meehaat pagi khongul libasu ngamloidabani meehaat pa amana Huranba amana mahaki langla langjin hundoklamana mahaki maralgi matungina dandi phangba haibasi soidraba wafam amani misi asigi matangda Deepika amadi itvi minung silaitana aduda jagoi sahalaba matungda matau karamna hatkibano haiba wafam sini numit asigi video footage asidi jagoi saba asidi meehaat pa aduna mahaki mobile phone da yauramba adudagi police na irai laina su khangba ngamkibani miyoi asi phagatki miyoi asi Binayak kauba miyoi ama oiramki Binayak hariba mi asi Deepika gi khwaidagi nakna tinaba mahaki marup ama oirami Deepika na atopa miyoi amada luhongduna machanupi ama leirabada mahaki nupa amadi Deepika gi mari ka hena falaktabadagi chahi kharagi mamangda mahaki nupa ga divorce tawduna idvi amadi Deepika tonganba yum amada leirakibani yum asida leiraba matungda Binayak amadi Deepika gi mari asi hena naksinarami asumna yamna kanna naksinarakpa asidagi khara leiraba matungda Binayak na Deepika dagi lapthoruknaba honaraki masigi achauba maramdi Deepika na magi hingnanabgidamak sel thum yam chawna changnakpa maramna leiriba mafam asisu Mumbai gi mafam ama oiba maramna senpham chawruba kaya Binayak ta Deepika na demand tawba horaki masi piu yaraktrabadi nahaki nayumda amadi miyamda nanga aiga leinariba marisi khanghangani haiduna nupi asina matam ayambada blackmail tawba horaki hairiba wafam sing asi yadrabadi nupi asina mahaki mafamda kihan khanganba kaya marum taholaki masigi matungdagi Binayak na mahaki wakhal amakak lepki madudi Deepika bu mahaki punsidagi lapthokna nanabagidama kanagumba amata khangdana Deepika gi punsibu loishinba haibase Binayak ki wakhanda lakhira maram asina Deepika na achauba senpham ama pinaba hairakpa adu Binayak na Deepika da nangna haiba senpham adu ai soidana pirage lakliba January gi tang 15 da ai nakhoida lakani nakhoida lakpa matamda Fazaraba party amasu singani loinana harauna aikoi party aduda saruk yaminaraba matungda nahaki ningba thungdanaba ai paisa singsi pige haiduna Binayak na Deepika da haikiram Deepika su numit adu harauna ngaiziki numit adu lakhi January gi tang 15 numida waram pung 5 makhai tabu matamda Binayak Deepika gi yumda lakhi asumna mahaki yumda lagnaba matungda mafam aduda CCTV camera khilamba yai haina chingnabadagi Binayak na sanglakpa matamda su mamai kumlak changlakibana mafam aduda flat oibanina tonga na CCTV gi footage ta Binayak ki masak ase ningthijana taruta sengna khangba ngamani adubu Binayak na mahak mafam asida mahaki mami sing ase record tawri haibase khangba ngamkhide asumna mama machabu ahau athum pijaduna numit adugi phajaba chaklen ama shenduna Saklen adu chaminaraba matungda mama amadi machana pibu jagoi sahalami isai ama thaduna jagoi sahalaba matungda mama machana ka aduda haraujana jagoi sarami mama machana jagoi sariba aduda Binayak na mahaki mobile phone dagi video clip adu namhoki asumna mama macha adugi video clip sing adu mahak namlaba matungda athengbada machana pi mahaki ka da tumhalaba matungda Deepika amadi Binayak yamna khanaki nangna ingonda chawruba senpham ama pigin habda masin nangi damak aina aigi nupa kainare nangna aigi suningba thungan mangamdre ai Mumbai da neina leirise aina leiba mafam asida nangna piriba senpham sinasna hingba yabro aigi isanopi matau karamana mahi tamgani nangna piriba paisa sina hingba ngamo Binayak na haiki nangna ingondi loriba paisa ji kyam yamna adubu ai nangna haiba sel sing loina piridana masi hairuruga nangna yadragan aibo blackmail tawba adubu nungsibro madu nang aibo nungsibagi nate
matam khajikta sungai be yaida senpham singcha isu tanba honarin matam adu da Deepika na haike nang na ibu nungsidrabani na fare ngasidagi aino ngoda pesa suniraro pesa ni bulu samathau tan aduga masigi matungdigi aina kari tawre haibado nang ye wafam sing asidagi Binayak amadi Deepika yamna khanaki asumna kanna khanaba adugi matungda Binayak na saubadagi mahakna su Deepika bu loisilagi haiba wafam si hanadagi mana tang thaduna lakhibani asumna Deepika bu Binayak na mahaki ka adumakta hatuki khana chainaba amadi launabagi makhol tabada atopa ka da tumlebi machanupi thong tumina hangdoktuna mama hatpa adubu tumina yengduna lerami mama hatpagi mawong adu urabi itwina mama gi misi adu ubadagi kibana thong hangdoktuna niktuna lerami adubu mi hatpa dudi itwina ukhrabanina karidi upai lei machanupina khangkhrabanina machanupina mathang mathang haidoruktuna Binayak su awaba tarani haibo wakhanga loinana Binayak na piklibi nupi macha adubu shu makhori metuna hatoki asumna yamna nungsinaduna leramba miyo anikhakna nungsinarakraba matamda Deepika gi nungsijaraba machanupi adubu shu hatopiram kanasu khanglaroi matagum Binayak naka adudagi tumina thoroktuna mi leitabagi tanja yengduna yum adu sho lonsinduna lagam mahangna khanki kanagum amatana mahakku uba ngamlaroi haiduna khanki adubu laibak thibadi CCTV na ka aduda changkhibagi video footage lehowa maramna police na investigation tawwa matamda Binayak maral gi matung ina phaki masigi matung ina Indian Penal Code IPC section mi hatpagi damak amadi mahakna mi hal aba matungda maral losinna bagi damak amadi longnam tawbagi damak tongan tongan ba ek kaya panduna mapansi chumpa phadok biki Deepika amadi itbi hatok laba matungda mahakka mari leinaba mahakki khwaidigi naknaba marup Binayak na Deepika amadi itbi gi mapunsi loisin khibagi wari section view wari sing sitaraga miyam nasu khongpham setna leibiu ngasigi crime reports ki makha tarakpada case amamuk hapsinjari ngasigi case asisu haujik haujik thokliba yamna chatnariba amakhakki case case sing sitabiraga adomna shoidana para kharadi khangbiba yaga ngasigi makha tajarakpa crime reports ke case asi Facebook hariba social network asi khwaidigi maru oiba nongmada changdaba yadaba pochang amagumna ngasigi mirol asina sijanariba adugumlaba social network amani social network asigi matengna miyoi amaga pau phawdok phawjin tawnaba miyoi amaga wari watai sanaba tongan tongan ba prithvi gi mafamda tholiba thodok wathok sing su Facebook na miyamda dumak I pau sing khangan be yai masida natana athengbada phanglamba pau sing adu Facebook ki matengna haujikti khwaidigi nganna miyamda Facebook ki mateng asina miyamda khanghan be yare karigoma posak amagi kanaba kaya marum leirabasu posak adugi mangjaba leitabadi natte masidi tabiriba miyam punamangna thodok hendongna khangnaba wafam karigoma posak amagi kanaba sing ase kanaba hiramda sijanarabadi kanabagi kanaba ngaktani kanaraba hiram asibu aranba amada sijannakrabadi aranbagi aranba ngaktani natai daba photo sing thagalubadagi cyber crime gi matung ina haujikti khudakta cyber crime gi kanguna fagatuna maral gi matung ina dandi piba haktengnana iramda masida sunatana prithvi gi mafam kudimakta Facebook amadi social network sing sijanabadagi dandi phangkiba miyamna toina tanarbu wafamni adubu ngasigi wari asidi hariba Facebook asigi matengdagi miyoi amabu phakiba punkhibagi wari amadi natti ngasigi Facebook gi wari asidi Facebook ta nungsi nungon gi mari amakhakna meehaat mipun tholopagi thodok amani Punjab ta leiba housewife oibi Manju hariba nupi asina matam kharagi mamangda mahakna Facebook account ama hangduna social network asida mahakki account amakha hanglami mahakki social network asida mahakki account asida mahakki matungda mahakki marup mapang singna mahakku marup oijaningduna friend request tarukiba ase aduki masing langamde masak matau ningthi zarabi maunaha amagi photo haptuna social network singda account ama hanglakpa matamda mahakki matungda masing lakngamdraba nupa sing leiba haibusidi aikoina panjarudrabasu tabiriba singna hena aduma khamni nupa amagi matungda mahakki friend masing yambabudi nupi amagi matungda mahakki follower amadi mahakki marup yamba haibusina khwaidigi hena Facebook account da chatnariba niyom niti amani nupi amagi masak matau fazaba natraga mahakki post amakak thagalakpa matamda nupi amada like tawgi masing nupa amadagi nupi na saruk ahum hele
नुपा अमखंगना महाकी फजब वाफम अमा नत्रगा महाकी वखलोन अमपु इथोक्तुना थागटपा मतमदा सुमनतंगी मियोय अदुना करिगुमा सेलिब्रिटी अमा ओइबा तारगदि नुपा ओइरबसु लाइक मसिंग यामना फंगी मियोय अदुनि इचम चंबा मी अमा ओइबा तारगदि महाकी लाइक मसिंग असि अदुकी मतिक यामदे अदुबु मसक फजब नुपी अमा लैसाबी ओइसनु मौ ओइसनु मियोय अदुना थागटपु थागटलुरबदि मियोय अदुना करिगुमा वाफम अमा नत्रगा पोस्ट तौबा नत्रगा फोटो वीडियो अमा थागटलुरगदि लाइक तौबगी मसिंग असे अदुकी मतिक यामी हाइबसिदि ताबिरिबसिंगना फेसबुक की नियम हेना खंबिरमगनि मसिमक पंजाब त लेबा हाउसवाइफ मंजू कौबा नुपी असे महाकी फेसबुक अकाउंट असिदा महाक मरुप ओइननबगिदमक मसिंग लाकनमदबा मियोयसिंगना मंगोंदा फ्रेंड रिक्वेस्ट कया मरुम थारगलमि मंजूना हराव हरावना फ्रेंड्स सिंग अदुबो एक्सेप्ट तौरमी असुमना मंजू हारिबा नुपी असे मतम खरगी ममांगदा मपुरोइबा लेखिद्रबी अदुगुम्बा मौनहा अमनी महाकी मचानुपी सही तरागा तरेलोम सुरबी दिक्सा कौबा अमसु लेरमी दिक्सासु ममागुमलबा सरुक अनि हेना मसक फजरबी मतम मसिगी नुपी मचा अमनी अदुबु पंजाब त लेबी मंजू कौबी मौनहा असिगी महाकी मरुप अमखक लेरमी महाकी मरुप असिगी ममिंग बीजे महाक सऊदी अरेबियादा थबक तौई हरियाणागी रिवारी हाइबा मफम असिदा लेबा मियो असिना सऊदी अरेबियादा सेल थुम ताननबगिदमक बिजनेस तौबा मफम अदुदा चटखिरमी सऊदी अरेबियादा लापना लेरबसु फेसबुक तदी अदुकी मतिक नगलमी वहाई अमा हाइखिबा मतमदा वहाई अदुबु खुमलकपना हालमी पृथ्वीगी अरापा मफम सिंगदा लेरबसु फेसबुक नत्रगा सोशल नेटवर्कता मोबाइल फोनदा हाइबसिदी पृथ्वी आइगी खुत्ता लेबगुमनी अदुकी मतिक नकना लेबा अमगुमनी असुमना फेसबुक त मरुप ओइरिबा मयाम असिदगी मंजू हारिबा नुपी असिना बिजे कौबा महाकी फ्रेंड असिबु ख्वाइदगी हेना खोइदाजरमी असुमना खोइदाजबा मरमना मतम मतमगी थोलकपा थौदोक वाथोकसिंग तोंगान तोंगानबा वीडियो अमदी फोटोसिंगदा मखोइ मखोइना थागटपसिंगदो लाइक तौनरमी फेसबुक की खुतांगदा सुमना मखोइ अनि पाउ फाउनबा हौकी फेसबुक त पाउ फाउनबा हौखिबा असिदगी मखोइ अनिगी पुंसी वारी सिंग लिथोकनरपदा मखोइ अमना अमबु का हेना नुंगसिनबा हेलकलमी मरम असिदगी मंजू अमदी बिजे असुकी मतिक नुंगसिनबा हाइबदु फेसबुक ता ओइरमी मंजूना महाको इंडिया दा थोलक्तुना लेरेननबगिदमक कयारक हना हाइरमी वाफम अदुदा बिजे गे मबुंगनिंग ओंदुना सऊदी अरेबिया दा थबक तौरिबा सेल तांदुना लेरिबा महाकसु इंडिया दा थोरक्तुना मंजूबु उनबा हाइबसी महाकी अपाम्बा ओइखिरमी असुमना मतम खरा लेरबा मतुंगदा नुंगसिबा अमना नुंगसिबा अमगिदमक सऊदी अरेबिया दगी इंडिया दा लाखिरमी इंडिया गी हरियाणा रिवारीदा लेरिबा मियोय असिना पंजाब ता लेबा मंजूगा उनननबगिदमक होनरमी मतम सांगना असुमना पाउ फाउनरकपदगी मखोइनि नुंगसिनबगी लिचिंग अमगी मतुंग इना इंडिया दा लाकपा मतुंगदा मंजू अमदी बिजे उनखिरमी मखोइ अनिगी नुंगसिनुंगोनगी लंबीदा असुम नक्सिनरमी असुमना नक्सिनरकलबा मतुंगदा खंगहौदना महाकी मचानुपी दिक्सा था तरुक लोम लेरबा मतुंगदा नोंगमा अयुक अमदा महाकी कादा लेबा सीलिंग फैन अमदा थौरी यानदुना हारिबा नुपी मसासी मथंत सिजरमी लोइनना महाकी सिरिबा अदुगी फमुंग मथक्ता महाक मसाना इजबा सुसाइड नोट अमसु इरमी मिसी असिगे मतुंगदा पुलिसना थिगटपा हौरकी चाही 13 तंगारिबा नुपी मचा अमना महाकी कादा करिगिदमक्ता थौरी यानदुना सिरिबनो हाइबा असिगे मतांगदा पुलिसना थिगटपा हौरकी मतुंगदा महाकी सुसाइड नोट अदु ममाना महाकी फमुंग नाकंदा लेरमी हाइदुना ममा मंजूना पुलिसता पिरमी पुलिसना सुसाइड नोट अदु मुन्ना पारमी सुसाइड नोट अदुदा असुमना इरमी अइना सिजरिबसी अइ इसाना कनागुम्बा अमगी खुजिन थरांग याउदना ऐसा इतोमता सिजबनी अइना सिरिबा असिगे अचौबा मरमदी अइगी इपू अमदी अइगी अबोक मखोइ अनीना अचौबा दायित्वनी मरमदी इमा अमदी अइगी फंगफम थोकपा लन थुमसिंग इबोक अमदी अइगी इपूना पिबिदे इपा लेखिद्रबा मतुंगदा इमा लुख्राबिना अइबु चाउनोनबा यौलकपा मसिदा थेंगनखिबा सेल थुंगी अवाबा कयादा इबोक अमदी इपूना करिगुम्बा अमते येंसिनबिरक्ति मखोइना अखोइगी लन थुम असि पियु हाइबा यारक्तबना अइना इसा इथंदा सिजननबगी खोंफम असि लेबलकपनी हाइना असुमना सुसाइड नोट अदुदा इरमी पुलिसना वाफम सिंग असिदा यामना ngakpa फावरमी सुमनतगी चाही 13 खक्ता ngairibi nupi macha इंखलकपा मतमगी नुंगाइरबा असिगुमलबा मतम असिदा महांगना इमुंग मनुंगी
लन थुमदा नुपी मसा असिना मरु ओइरगा मसा मथंत सिजबगी वारेप असि लौबा हाइबसी सिरिबा मिसि असिगा चानाबा वाली हाइबा वाफम असि पंजाब पुलिस की माइकैदगी हाइरिबा वाफम असिदा मुन्ना खना नेनरम मखोइने इन्वेस्टिगेशन सथरकपा मतमदा नुपी मसा असि असुमना लन थुमदा सिगदबा मानदे महाकना सिरिबा मौंग असि खजिक्तंग चिंगनै हाइबा वाफम असि मसिगी मतुंगदा पुलिसना यामना कुपना थिजेनबा होकी ममा अमदी मचानुपीगी मरीदा करी करी खना चैनबा लेखिबगी ममा अमदी मचानुपीगी मरी असि अदुमक असुमना नुंगसिनना लेरकब्रा मरक्ता खना चैनबा यावखिब्रा हाइबना सिंग मसिगी मतांगदा पुलिसना इन्वेस्टिगेशन चथबा होकी अदुबु पुलिसना सिरिबा दिक्सागी मखुत्ता महाकी खुदांगदा विजय हाइना इरंबा अमखक थेंगखि तेतु ओइना येकपा नत्ते करिगुंबा अथौबा थांगुंबा मचिन तुम्बा पोट अमना ई ताबा मखै महाकी ओइथंबा खुदांग मखादा विजय हाइना इरमखि विजय हाइना इरंबा असिना पुलिसना यामना ngakpa फावखि अमदि करिगुंबा वाफम अमता हाइदोक्तना पंजाब पुलिसना मंजूदा हाइकि विजय हारिबा मियोइसि कना मतमदुदा मंजूना हाइकि विजय दे आइगा खंगनबा मरुप अमनि फेसबुक तगी खंगनरकपनि इमुंग मनुंगी लेता लाइरा अवाना ताथोक तासिन तौबा आइगी ख्वाइदगी नकनबा मरुपनि अखोइदसु यामना कुइना लेरमि अदुबो विजय दि मिसिसना पुलिसना हंबिरिबिसि करिगिनो हाइकि मतमदुदा पुलिसना हाइकि विजय अमदि दिक्सा मखोइ अनिसि नुक्सिनबगी मरी लेनबरा मतमदुदा ममाना नते नते महाक्ति महाकी मचानुपीगा करिगुमा मतदा मरी लेनदे महाक्ति आइगा ख्वाइदगी नकना तिनबा मरुपने अखोइगी इमुंग मनुंगी मतेंग पांगबा खक्तनि तोदो हिंदोंना मादि दिक्सागा करिगुमा मरी मत लेनदे हाइकि पुलिसना ममागे पाखुम अदुदा चिंगनबा फावरमि सुसाइड तौरिबा नुपी मसा अदुगी खुदांगदा करिगिदमक्ता विजय हाइदुना इगदौरिबनो हाइबसे लोइनना विजयसु मिसी अदुगी मतुंगदा मखोइगी इमुंगदा लैबा मरमना हेना पुलिसना चिंगनबा फावरमि लुखराबी अमगी युमदा नुपा अमा लैबा अमदी नुपा असिना करिगिदमक लैरिबनो अमदी नुपा असि करि मरी थुंगनै हाइबसिगी मतंगदा पुलिसना कुमना थिजनबा होखि पुलिसना लेकाइगी म्यूसिंगदा हंखि अमदी लेकाइगी म्यूसिंगना विजय अमदी मंजू हारिबा नुपी असि मखोइ असि लौना लेनद्रबसु मखोइगी युमदा लैबा मी अमनि हाइबा असि लेकाइगी म्यूसिंगना फोंदोरखि मसिदगी पुलिसना अमुकसु हेना चिंगनबा हेनखि मसिगी मतुंगदगी विजय अमदी मंजू पुलिसना यामना चिंगनबा होखि चही नौरिबि नुपी मचा अमखंगना लनथुंग खरगिदमक्ता महाकी मपु अमदी मबेंदा लनथुम पीदबगी सिबनि हाइबा वाफम असि मखोइना थाजददुना लेरिङै मरक असिदा ममा अमदी विजयगी लैनरिबा मरी असिगा करिगुमा मरम अमदा मरी लैनरमगद्रा हाइबसि चिंगनबदगी पुलिसना ममै थंगदा विजयबु फागतुना वाहंग पाहंगबा तौबा होखि इंटरोगेशन तौबा मतमदा विजयबु पुलिसना यामना थिना फुखि असेंबसिंगसे नंग याम थुना हाइदो अखोइना पुथोरकलबदि नंग अफबो ओइरो नुपी मसा सिगी मरमदा नंग करि खंगि नुपी मसा सिना सिरिबसे मसिगी मतंगदा नंग करि खंगि अखोइना नंगबु नमदना हायहनबना फबरा नत्रगा नंग नसाना नारालसि याजबना फबरा पुलिस की सेफु खांगबा ngamdraba विजयना हाइरखि नुपी मसा से ममा अमदी आइगा मानरगा हातमनि चुमे आई अमदी मंजू फेसबुक की खुथांगदा ngasiदगी मतम खरगी ममांगदा खंगनरखिबनि फेसबुक की खुथांगदा इबानी असुम खंगनरकपा असिना मागा आइगा नुंगसिनबगी मरीदा लाखि मदुगी मतुंगदा आई इंडियादा थोरकनबगीदमक मंजूना हाइबगी मतुंगिना इंडियादा थोरकतुना आई महाका लुहोंगे हाइना इबानी चप मानना लेमनखि अदुबु मचानुपी असि साउसिलकपा लैसाबी फारकपा मरमना इबानीगी थबक असिदा असुमना अहाक मखोइदा था मंगागुंबा ले मखोइगी मुंगदा इना लेरकपा था मंगा असिदा महाकी मचानुपी असिना ममागा आइगा मरी लेने हाइबसि खंगदबा मरमना मचानुपीना आइंगोंदा ओइना ngawraki मचानुपीसु फेसबुक के अकाउंटदगी आइंगोंदा नुंगसिनुंगोलगी वारी क्या होरखि मसिगी मरम असिना आइनसु ममागासु मरी लेनबा अमदी मचानुपीगिसु मरी लेनबा तारखि मसिगी अरोनबा मरी असि महाकी ममाना खंगलकलबा मतुंगदा ममा अमदी महाकी मचानुपी यामना तोइना तोइना खनखि वाफम असिदगी महाकी मचानुपीना अहाकपु असुकी मतिक नुंगसिरमि मरम असिना महाकी खुदांगदा आइगी मिंग फावबा थांगसुरीना विजय हाइना इखि महांगना आइबु नुंगसिबगीदमक महाकी खुदांगदा थांगना विजय हाइना इबा ngami हाइना फावबा मांग उलमि मसिगी मतुंगदा ममा अमदी आइगी मरीदा अपन सोइदना ओइरकपा तारे हाइबा वाफमसिंग असिदगी ममा अमदी आइगा तानरबा मतुंगदा महाकु नोंगमा नुमिदांग अमा महाकी मखौरी मेथुना अखोइना हातखिबनि मसिगी मतुंगदा मसा मथंता सिजबा मानननबगीदमक इमुंग असिदा थोलकपा लन थुंगकी क्राइसिस अमखक मरी लेनबा माननबा सुसाइड नोट असिसु आइनि इबनि
ꯑꯩꯅ ꯏꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯃꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯈꯤꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯔꯕꯤ ꯃꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯔꯕꯤ ꯃꯆꯥ ꯅꯈꯣꯏꯅ ꯈꯪꯂꯔꯣꯏ ꯍꯥꯏꯅ ꯍꯣꯠꯅꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯗꯥꯡꯗ ꯏꯔꯝꯕ ꯕꯤꯖꯩ ꯍꯥꯏꯅ ꯊꯥꯔꯝꯕ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯐꯦꯜ ꯑꯣꯏꯔꯦ꯫ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯃꯔꯥꯜ ꯂꯩꯔꯕꯤ ꯃꯃꯥ ꯃꯟꯖꯨ ꯐꯥꯒꯠꯈꯤ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯔꯕ ꯕꯤꯖꯩ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯃꯔꯥꯜ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯍꯦꯛ ꯃꯁꯥꯃꯛꯅ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯄ ꯉꯝꯕꯤ ꯃꯃꯥ ꯑꯃꯗꯤ ꯕꯤꯖꯩ ꯄꯨꯂꯤꯁꯅ ꯐꯥꯒꯠꯇꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛꯄꯤꯈꯤ꯫ ꯉꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯛ ꯐꯦꯁꯕꯨꯛꯅ ꯄꯨꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯗ ꯀꯦꯁ ꯑꯁꯤꯁꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯁꯤꯟꯅꯖꯕꯅꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯅꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯐꯕꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕꯁꯤꯡ ꯃꯇꯧ ꯇꯝꯕꯤꯒꯅꯨ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯣꯝꯅ ꯃꯇꯧ ꯇꯝꯂꯕꯗꯤ ꯊꯦꯡꯅꯕꯤꯒꯅꯤ ꯑꯗꯣꯝꯁꯨ ꯆꯩꯅꯥꯒꯅꯤ꯫ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯀꯦꯁ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕꯤ, ꯋꯥꯈꯜ ꯐꯥꯊꯕꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯖꯦꯝꯁ ꯍꯦꯒꯨꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫